ꯑꯍꯥꯟꯕꯗ ꯀꯪꯂꯩ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯧꯔꯤꯕ ꯆꯦꯅꯦꯜ ꯑꯣꯏꯕꯅ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯁꯄꯣꯔꯠ ꯅꯤꯖꯕꯒ ꯏꯔꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯅꯕ ꯅꯆꯟꯅ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯕ ꯋꯥꯔꯤ ꯑꯁꯤꯒ ꯑꯗꯣꯝꯒꯤ ꯂꯥꯏꯐꯀꯤ ꯏꯟꯁꯤꯗꯦꯟꯠꯁꯤꯡꯒ ꯃꯥꯟꯅꯕ ꯌꯥꯎꯕꯤꯔꯕꯗꯤ ꯆꯨꯝꯅꯒꯤ ꯀꯣꯏꯟꯁꯤꯗꯦꯟꯠ ꯑꯃꯅꯤ ꯈꯟꯗꯣꯛꯄꯤꯗꯨꯅ ꯅꯆꯟꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯥꯏ ꯏꯈꯣꯜꯒꯤ ꯌꯨꯝ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯣꯕꯥꯏꯜ ꯌꯧꯔꯛꯇ꯭ꯔꯤꯉꯩ, ꯇꯤꯚꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯡꯒꯪꯁꯤꯡꯗ ꯃꯤ ꯌꯥꯝꯅ ꯂꯟꯅ ꯇꯥꯏ꯫ ꯂꯝꯕꯤ ꯂꯝꯈꯣꯡꯁꯤꯡ ꯌꯥꯝꯅ ꯁꯨꯞꯅ ꯃꯝꯕ ꯖꯒꯥ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯆꯠꯄ, ꯁꯝꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯂꯝꯕꯤ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯅꯣꯡꯃ ꯏꯆꯦꯍꯣꯏꯗ ꯆꯥꯛꯀꯧꯕ ꯆꯥꯕ ꯆꯠꯂꯝꯃꯤ꯫ ꯏꯆꯦꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯗ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯏꯆꯦꯍꯣꯏꯔꯣꯝꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯏꯄꯨꯔꯣꯏꯕꯒ ꯏꯕꯥꯅꯤ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯑꯈꯥꯛ ꯑꯔꯥꯎꯅ ꯑꯇꯤꯌꯥ ꯑꯁꯤ ꯀꯨꯞꯁꯤꯟꯈꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯀꯤꯃꯟꯕꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯃꯐꯝ ꯑꯃꯗ ꯅꯣꯡ ꯊꯣꯛꯈꯤꯁꯤ, ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ"꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯆꯣꯠꯂꯕꯁꯨ ꯆꯣꯠꯅ ꯏꯆꯦꯍꯣꯏꯒꯤ ꯌꯨꯝꯗꯣ ꯌꯧꯍꯧꯔꯁꯤ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯗ ꯇꯣꯏꯅ ꯆꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯆꯞ ꯆꯥꯅ ꯈꯪꯗꯦ꯫ ꯏꯆꯦꯍꯣꯏꯒꯤ ꯈꯨꯟ ꯌꯧꯔꯝꯗꯥꯏꯗ ꯂꯝꯕꯤ 3 ꯐꯥꯡꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯨꯞꯅ ꯃꯝꯕ ꯂꯝꯕꯤ 3 ꯐꯥꯡꯕ ꯂꯝꯂꯣꯡ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯑꯣꯏꯊꯪꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯈꯔ ꯆꯠꯂꯒ ꯌꯥꯝꯅ ꯁꯨꯞꯄ, ꯎꯖꯥꯎ ꯑꯆꯧ ꯑꯆꯧꯕ ꯍꯧꯕ, ꯃꯤꯅ ꯁꯝꯂꯒ ꯆꯠꯄꯗ ꯌꯥꯝꯅ ꯀꯤꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯗꯨ ꯐꯥꯎꯔꯒ ꯆꯠꯂꯕꯁꯨ ꯏꯆꯦꯍꯣꯏ ꯌꯨꯝ ꯇꯥꯕ ꯌꯥꯏ꯫ ꯌꯦꯠꯂꯣꯝꯒꯤ ꯂꯝꯕꯤ ꯑꯗꯨ ꯆꯠꯂꯒꯅ ꯏꯆꯦꯍꯣꯏ ꯌꯨꯝ ꯊꯨꯅ ꯌꯧꯒꯅꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯑꯗꯨ ꯃꯝꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯔꯣꯝꯒꯤ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯈꯔ ꯆꯠꯂꯒ ꯁꯨꯞꯅ ꯀꯥ ꯍꯦꯟꯅ ꯃꯝꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯈꯤ꯫ ꯃꯤꯠꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯎꯕ ꯉꯝꯈꯤꯗꯦ꯫ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯑꯃꯝꯕꯗ ꯀꯌꯥꯔꯛ ꯍꯟꯅ ꯇꯨꯁꯤꯟꯒꯦ ꯇꯧꯈꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯑꯇꯩ ꯀꯅꯥꯁꯨ ꯆꯠꯅꯕ ꯎꯗꯦ꯫ ꯅꯣꯡ ꯀꯟꯅ ꯇꯥꯔꯤꯕ, ꯑꯈꯥꯛ ꯑꯔꯥꯎꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯅꯤꯜꯂꯛꯄꯒ ꯑꯩꯗꯤ ꯃꯐꯝꯗꯨ ꯁꯝꯂꯒ ꯏꯆꯦꯍꯣꯏ ꯌꯨꯝ ꯌꯧꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩꯅ ꯍꯥꯏ, "ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯩꯅꯕ ꯌꯨꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ, ꯆꯪꯂꯒ ꯑꯍꯤꯡ ꯂꯦꯛꯂꯁꯤ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ"꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯐꯝꯁꯤ ꯏꯊꯥ ꯊꯥꯖꯗꯦ꯫ ꯑꯗꯨꯅ "ꯑꯁ, ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯎꯗ꯭ꯔꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯕ ꯈꯔ ꯍꯦꯛ ꯐꯩ꯫ ꯑꯁꯨꯛꯄ ꯃꯐꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯇꯌꯥꯔ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯅꯦꯝꯊꯔꯛꯏ, ꯑꯗꯨꯒ ꯍꯩꯖꯤꯡ ꯆꯤꯡꯂꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯈꯤ꯫ ꯒꯥꯔꯤ ꯈꯥꯝꯃꯤ꯫ ꯁ꯭ꯄꯦꯌꯥꯔ ꯇꯌꯥꯔꯁꯨ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ꯫ ꯒꯥꯔꯤ ꯑꯗꯨ ꯏꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯃꯝꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯂꯣꯝꯒꯤ ꯂꯝꯕꯤ ꯑꯗꯨ ꯁꯦꯡꯅ ꯎꯔꯝꯗꯦ꯫ ꯈꯖꯤꯛꯇꯪ ꯆꯠꯂꯒ ꯌꯨꯝ ꯑꯃ ꯂꯩꯕ ꯎꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏ, "ꯃꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕꯖꯥꯠꯂꯥ? ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯁꯤꯔꯥ?" ꯑꯩꯁꯨ ꯀꯤꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯏꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯁ꯭ꯀꯨꯇꯔ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯡꯁꯦꯜ ꯊꯥꯡꯋꯩ ꯊꯥꯟꯕ ꯃꯥꯜꯂꯤ꯫ ꯃꯤ ꯂꯩꯅꯕ ꯌꯨꯝꯁꯨ ꯃꯥꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯔ ꯍꯦꯛ ꯍꯔꯥꯎꯏ꯫ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯇꯥꯡꯖꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯥꯡꯒꯣꯟ ꯀꯥꯈꯠꯂꯒ ꯌꯨꯝꯗꯨꯒꯤ ꯊꯣꯡ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯦ꯫ ꯈꯔ ꯀꯟꯅ, "ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯅꯕ꯭ꯔꯣ?" ꯍꯥꯏꯅ ꯂꯥꯎꯏ꯫ ꯀꯅꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ꯫ ꯅꯣꯡꯗꯤ ꯀꯟꯅ ꯇꯥꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯃꯤꯠ ꯐꯥꯛꯄꯒꯤ ꯃꯉꯥꯜ ꯂꯥꯛꯄꯗ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯣꯏꯔꯞꯅ ꯌꯥꯝꯅ ꯃꯑꯣꯡ ꯊꯤꯕ, ꯃꯅꯥ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯕ ꯃꯔꯨ ꯀꯣꯛꯄ ꯎꯖꯥꯎ ꯑꯃ
ꯑꯩꯅ ꯎꯈꯤ ꯀꯤꯃꯟꯈꯤꯕꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ